school yauna chatnaba lambi leitabana mahiroi singbu takpi tambigadaba oza sing matik chana leitabaga loinana chang naina laktri. Thauban turenda takiba miyoi ama thiba khangdana leiri miyamna huptuna thibagi thabak chathari. Amadi Sugunuda Laiba St. Joseph Higher Secondary School Mai Thabada KSO Gunpi Block ki President Yauna Thaupuba Kaya Chenaramle. Kurumjari Times of Manipur News Miyang Tabiriba Puna Po Elizabeth na Taram Nokchari Hauzik Miyam da Pau Sandok na Pizari. Laingakna district amagi thakta pukhat khraba jiribam hiram kayada awatpana pik thanli district asigi manung hanjinba mafam singda leiriba mahai loisang sing leirabasu school adu yauna chatnaba lambi leitabana mahiroi singbu takpi tambigadaba oza sing matik chana leitabaga loinana chang naina laktri mahai tamningba macha masu singbu mahai masing tamhaningba mama mapa singna atopa mafamdagi school manakta yum honglaktuna mahai tamnaba hona hauri hiramasida paudam ama. Manipur Student Federation MSF Mayai Loishang Amadi MSF Jiribam District Committee na Aikoi Lairik Ningthina Tamsi Haiba campaign gi saruk am oina ngarang Jiribam gi manung hanjina lairiba Boroikhal Sabugat Amadi Babu Khalda lairiba school sing da koina satuna yengsinbada school sing asigi lambi fawba lairamdaba thengnarakibani MSF Mayai Loisang gi President Ngariang Mombilanna Lusing Kiba Khongchet aduda MSF Mayai Loisang gi External Affairs Secretary Maibam Jules Finance Secretary Yendrembam Bungsa Organization Secretary MD Zishan MSF Jiribam District Committee Atom Rajiv Amadi Assistant Finance Sayam Sanjoy Singh Sarugyaki MSF Mayai Loisang gi President Ngarianbam Milamna Sumna Haiki Aikoi Lairik Ningthina Tamsi Haibagi Pandamda Jiribam gi Boroikhal asida school asingi fibam yengbala pada Boroikhal Primary School asida oza satra amadi school asigi infrastructure matik chadana leiramba thengnare sarkarna pitakhiba scheme sing mafam asida phangnaki haibagi mami amata uba phangde aduga hauzik paliba laingakna khungang chasi amadi mahairoi singi oiba scheme kaya sing asi fail oibagi mami tare haiki Makhatana haikibada Jiribam Mayundagi Boroikhal Fawba Changbagi Khongi Lambi Fawba Laitana Isingi Lambida Pung Anirom Changna Motorboat Tongduna Chatnari Asuk Saukalaba Matam Asida Asigumba Mafum Amada School Leramba Asida MSF na Yamna Penzidaba Pawi Maramaduna Hauzik Paliba Laingakna Khungang Chasi Amadi School Chasi Haiba Scheme Kaya Lauthoklaga Implementation Itok Tokdaba Adu Tokpiraga Manung Hanjina Lairiba Mafum de Chatuna Yengsillaga Honglakliba System Amadi Education System asigi makhada Satra Singi Lambi Yarpiu Haina Fongdoki. School asigi fibam ase akhoi nga yamna yeng haidaba mongda akhoi uba phange school asigi infrastructure development gi akhoi gi tongan ba scheme singi makhada SSA gi kai gi leiriba aduga government gi school education gi leiriba magi facility sing ase masi amobok phangbagi akhoi khudong chaw phangbagi mami amata tadre masimak paliba lenga asigi akhoi khungang chasi haiba aduga go to village kaina hariba aduga mahi ningthina tamnanabagi adumba mahi tamsi school chachi hariba project sing scheme sing asa masi fail oibagi adugum ba chawba mami khak tare Boroikhal School adugi manakta leiramba konthokjam ibungo macha kauba mioi amana phongdorakpada aina mafam asida leirakpasi sahi ahum fare adubu school asida ojasu satrasu lakte nong phadok lakpa natana amatta lakte haina phongdorakhi Makhatana yumthangnana laiminariba NG Kantamani kauba mioi amanasu asumna hairakhi housing mafam asida nupi angang amata udribasigi maramdi aikhoigi lairiba school sing asi matik sarak tabana maram oiduna nupi angang singna mafam sabada lehelaga angang sing lairik tamhalibani aduga aikhoina mafam asida thabak suduna sel tanduna hingjaribani aduga aikhoina housing satnariba lambi asi Assam romgi lambi da chatlaga jiribam faudokchei amana laingang pokpi fawba isingi lambi da pung muk changna motorboat hi tongduna chatli masinatana aikhoigi
ngasi ayuk pung 8:30 rom taba matamda Thobal Police Station gi manung chanba district asibu phawduna cheliba Thoban Turenda takhiba miyoi ama thiba khangdana leiri isingda takhibadagi thiba khangdana leiriba miyoi adu ukhaungsang maya lekai dagi thangjam kunje sing chahi nifunithoi apokpa leikhidraba lala kawi nungthin pung ani henba phawba miyam amadi fire service ki kangbuna thiba humbagi thabak chathari Miss India Manipur 2019 की मिंगथोन फंख्रबी लमदम असि की सखेनबी उर्मिला सगोसेम मथंग थागी 15 दा मुंबई दा पांगथोकदोरिबा फेमिना मिस इंडिया 2019 दा लमदम असि की महुत सिंधुना सरुक याकदौरी ममांग थागी कुनमंगा की नुमिदांगदा सुगुनुदा लेबा सेंट जोसेफ हायर सेकेंडरी स्कूल मई थारंबगी थौदोकता चेनाबनी हाइबा मियोय तरेत की मसक ममिंग सुगुनु पुलिसना लाउथोखिबगा लोइनना मियोयसिंग अदुगी लेफम अमदी मरी मखोंग मियामना खंगबा लेरबदी पुलिसता पाउ पिबियु हाइना सुगुनु पुलिसना मियामदा अपील तौरकली केएसओ गुनपी ब्लॉक नदी थौदो अदुदा केएसओ गा हिरम अमतदा मरी लेनदे हाइना सेंगदोखिबा लेखरबसु सुगुनु पुलिसना लाउथोरखिबा मियोय तरेत अदुगी मनुंगदा केएसओ गुनपी ब्लॉक की प्रेसिडेंट जांगखोलाम सिमते चाही निफुमाथोय अपोकपा साइकोफाउ थिंगबोन 5 विलेज सुगुनु जनरल सेक्रेटरी मार्कस पाउकाई माते अतोपा मिंगना काकाई चाही कुंतरुक अपोकपा खतंगम माते साइफो 5 विलेज वाइस प्रेसिडेंट पाउमिनलुन खोंगसाई चाही 35 अपोकपा जांगखोंगम खोंगसाई लांगसिंग विलेज गेम एंड स्पोर्ट्स सेक्रेटरी गैब्रियल लानखोसई हाउकेप यावरी अतई अतोपा सिंगदुना थांगजालेट हाउकेप चाही 23 अपोकपा जांगखोलुन हाउकेप खोंगनांग फंगसावी विलेज जामचिलेल लुंगदिम अतोपा मिंगना बॉयलेन अपोकपा थांगखोलेन लुंगदिम मोलेम विलेज अमदी जांगखिलुन खोंगसाई अतोपा मिंगना बॉयलुल अपोकपा थांगलेट कवी हाइरी पनबा याबदी ममांगदा पुलिसना थौदो अदुदा चेनाबनी हाइबा केएसओ गुनपी ब्लॉक की मियोय अहुमसु फागतखिबा लेखरबनी Regional Meteorological Center Guwahati na phongdorokpa paugi matung inna ngasi amadi hayeng Manipur yauna Bharat ki awang nongpoki state kharada nong chubaga loinana pungda kilometer kuntra dagi nifu fauba yangna nonglei nushit sitpa yai hairi nonglei nushit asina Assam Manipur Tripura da yoksilakani ngarang yumthang nariba Nagaland da akanba nonglei nushit sitkibaga loinana uwa kaya ate akai thopaga loinana lanthum kaya amang ata thokre hairi चाही सिदा पांगथोखिबा कोसेम की क्लास 12 एग्जाम दा आर्ट्स स्ट्रीम की अहानबा पोजीशन तारखरबा डीडी के इम्फाल के बिष्णुपुर पौमी स्ट्रिंगर ब्रोजेन की मचानुपा बर्लिन मैतेबु ऑल बिष्णुपुर डिस्ट्रिक्ट वर्किंग जर्नलिस्ट यूनियन बिष्णुपुरना ngasi wangu sadangkhongda taramna okhre डिस्ट्रिक्ट इन्फॉर्मेशन ऑफिस बिष्णुपुर की डीआईओ थोकचोम रंजित सिंह ना प्रिसाइड तौदुना पांगथोखिबा ओकपगी थौरम अदुदा एबीडब्ल्यूजेयू के प्रेसिडेंट वाई सोमानंदा वाइस प्रेसिडेंट डॉक्टर H. Roman, Secretary A. Kisan Kumar Amadi, District Asigi Manungda Leiba, Tongan Ba Media House, Mathau Toriba, Paumi Singh Nasaruk Yaki. Berlin na mai panglakpada ABDWJU gi member singna achamba khudol pot piduna pukning thogat pagaloinana Berlin ki tungda lakadoriba thabak thoram khudimakta mai paknaba isorda amata oina punna thongnikhi Berlin Enlightened Knowledge Higher Secondary School Sangakfam gi mahiroini mahakna arshrim da apunba chamnga gi manungda chamri ga nifu manga fangduna Manipur pumba gi makok tarakhiba ga loinana political science da chama gi manungda marifutara mathoi amadi home science da chama gi manungda marifutara nithoi fangduna subject topper su oikhi Impal Bazar Manungi Michinba Mafam Singh Amadi sensitive oiba Mafam Singh da law and order ngakna senduna thamnabagi damak Imphal West District Police na lakolakpa section Thaurangi saruk ama oina Imphal West Commando Bazar Unit na ngasi ayok pung 9:10 dagi 9:50 fauba City Police Station gi manung chanba Wahengbam Laikai Jiri Parking Maharani Thong Masjid Road Nambun Turen gi mamang thangba Turen Mapal gi area singda combing operation chathakhrei Operation aduda punna miyoi chaniga kun masa masagi saktakche puthokhanduna verification chathakhi aduda nisa chaba miyoi ama yauna masagi saktakche yaudaba punna miyoi taramari makhatana verification chathanabagi damak city police sinakhi
Manipur Police amadi atai security force na hokhiba April thada lamda masigi tongan ba mafamdagi mayai kaba nisaki polam kaya phagat pangamkhre Tom TV na thamba record ki matung ina mamang thada brown sugar kg tarani thoiga gram chatruka yankhai number 4 gram chamri ga yankhai taro WY chani ga marifu tara SP guli lising humfumanga ga chanipan ga ahum sana kg tara gram Marifu taro yungong liter lising kuntramapan yungang amadi beer kaya phagat pangam kibaga loinana mafam kaya da tharamba popi pambi sing yanthatu na manghanki Paugi marthan aten mapre amtang lozari Water Revolution by Lamjingba Group, Kangla Packaged Drinking Water, a unit of Lamjingba Group na Manipur ki miyoi khudingmak haksang fana na dayektana lehenna bagi pandamda miyoi bagi thawai ni hairiba afaba ising phanghana ba hotnajari liter kun gi jar asi subscriber khudingmak ki yumthong khudingda phanghana ba hotnajari taru tananba mahusadi gi thokcharakpa ising logduna sijinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize Tauraba ising patra sing da hapjari subscriber oibagi khudong chaba sing adudi adongi yum fawba ising asi thinjarakani registration hack tawbibada ising thanna yauraba jar ama pijagani tha amada 30 jars 600 liters pijagani tha amagi subscription fee lupa chani yankhai khaktani sahi amagi lobi ba matamda tha anigi subscription free da pijagani subscription time tha amagi lupa chani yankhai tha taruki lupa lising amaga chamanga tha ahum gi lupa chatre yankhai sahi gi oina lupa lising ahum contact tobiu 8257888737 email lamjingbakanglawwater@gmail.com Artist khara lawzagadori Manipuri tele serial Nirupamagi damakta artist khara lawzagadori Thawai yawba nupa amasung nupi artist singna masagi photograph amasung biodata ga loinana Tom TV da pisinbiu akupa marol gi damak contact tobirau 8837265974 natraga 9402991938 Nirupama, Nirupama, Nirupama. Admission is going on. Saraswati Institute of Management and Paramedical Science Pangai, opposite to 6 IRB MPTC Pangai, Pangai Road, Imphal, Manipur. Note iski oina ihan hana Saraswati Institute of Management and Paramedical Science Pangai na BSc Forensic Science course Manipur da hangle. Mapalam da chatrabasu hayingma college cha lakpiduna admission to bihoro akakna basitni. Break imatong da taram nokchari Irang nanglaba Assam ki Hailakandi da makhatana lakadoriba numit tarani asi curfew adumak chalai khigani haina District Deputy Commissioner Kherthi Jalina fongdokre adum oinamag orakli ba fivam gi makha pona ngarang ayok pung 8 dagi nungthil pung 3 phawba curfew komthoki mahakna makhatana hai leibak pokpadagi Barak Valley da internet service hanagum mathok taholagani Kanglup Masal gi marakta santi hanjin hanabagi pandamda Hailakandi District Administration na senior citizens sing rasniti Luchingba Singh amadi tongan ba organization sing su mifam pangthoktuna wa khana khare hairi Manipur ki boxer MC Mary Kom handa Guwahati ki Karmabir Navin Chandra Bordoloi Indoor Stadium da pangthokadaba KG Yankhai Mathoi category ki Indian Open Boxing Championship da saruk yagadori World Championship sing amadi Olympic qualification ki damak yengduna Asian Boxing Championship da saruk yakhidrabi Marina May kundagi kunmari fawba chathagadaba International Boxing Tournament asida mahaki leizaba hai singba uthoknaba sem sakre hairi Sri Lanka ki Northwestern Province da Easter Sunday ki thoram pangthokpada thokhiba Kanglup ki oiba thongdokta anti-Muslim singna dukan mai thaba ki thongdokta mioi ani sikre thongdo aduna maram oiraga leibak sinba thungna ngarang phawba curfew thamjinkhre leiba adugi kaithel yaungna mahiloisang singsu thonglonki Masagi chahi kunthra manga surabi nupi ama leita laira amadi imung manunggi chayet naba maramna
Mahaki pikliba macha ahumga loinana hu thaktuna sijakre Muzaffarnagar ki Kitwai Nagarda ngarang numidang thokiba thamoi sokningai oraba thodo adu nupi aduna ahanba oina mahaki chahi nauriba macha singda hu pithaklaba matung mahak masa matomta amu hu thaksin khibani hairi Yamna tamthiba thaudo ama oina Maharashtra gi Palagar district ta sakhangdaba singna kidnap tawduna pukhiba karbar tawba miyoi ama hatoklaba matung masa adu mai tharaga umang amada hundoklamle leikhidraba miyoi adugi maming Arif Sheikh kawi mahak 10 district ki Mera road tagini Palagar da masana machinery spare parts sing yonbani mihat aduda chenabani haina chingnaba nupi yauna miyoi home police na phagatpa ngamle hairi ngasi ayuk phong kiba pauche singda kari maroiba pau yaukibage habdu myam punamuk miding tamnasi Lamjingba Times Khopumdam Yengshin Kre Congress Laingak Kendra ge MLA na mityeng sanglam dabadage Khunja Singh awaba mayuk nabani Tombi Uranium organic singnaba pokhai ve yaba potsak thamjilam le Sangai Express Jujakta anoba kurak ama sakta ba thengnare July kunhumdoi thogdoki case court hongna bahaiza kre Satyabama mihat ki argument hearing ho kre explosive manba thamlam le Pongna form Khopumdam phibam phatabana nongju thada lokfam hector satrat yankai manglagadra haina Khunja Singh na mi painare Lok Sabha Mikhal Guwahati da counting training session pangthokre Law and order na thong sabada tapthavani thabak suba leptre NHIDCL Nonglay nungsita yumgi wal ningkhairakpadagi nupi ahum sokle Huyen Lan Pau Cycle gi akoibada thava sujak pambi singda Fall Army Wam tava thengnare Lomi singnade khangna hogdri Serogdadi Fall Army Wam yorak hogdri Kaisam thong AC gi lambi kya koilas thadana leiri Sogolban AC dade thoina leitre Naharol gi thogdang Yaithibi local da lanayum amasung dukan kya sajinba hore Sports University sanabane haina sarkarna lam lokshin khibadagi singkhong da saidangduna leiriba sing chatkhinaba Forest Department na so cause notice pire Assam Sanskrit Board ki fact certificate lalonba gang khutpu thengnare AMS Security ningthina pirabadi makru amasung barak thong lisingani kunda loisinba ngamgani official More gi yum amada sakhangda mamioi amana formni chingnaba ama thamjilamle Oza singna mahiroi singbu takpi tambiriba makai oza gi magun hengat kadoribani Anil Kumar Sana Leiba Manipur dagi organic oil bus sing metric ton sanirom mapanda thatok pangam kre Manipur lengak na flying market control tokdabana lomi sing da mangjari namduna famlalu ba miyoi ama sahi tara miyat pi kre onthok ba lengak ki thabak matongni Mary Kom gi mayum leiriba Langol Game Village ki lambi semdaba sahi kun hokre Isel Express Khopumdam lomi sing da kana ba pinaba oiramdre miyoi bagi punsi mangnaba lang thakpa oiramle MDA Uranium yauba explosive organic singnaba potsak ama moreda thamlamle Chief Minister yaudravadi wari sanaroi khongjang makha sathakigani organization Pandit Khel Chandra gi sahi samaga ani suba mapok kumon thoram pangthokre Ireiba lengak na thausa dabadage mapitel dam gi khongjang amuk lakadori Nuclear bomb sabada sijanaba uranium moreda gi fagatpada miyam mipai thabai ba pokna kre Sahi yangkai surakpagi thoram pangthokre Loisilak pada maroiba pau amukan apizari Jiribam gi mafam kharada school yauna chatnaba lambi leitabana mahiroi singbu takpi tambigadaba oza sing matik chana leitabaga loinana chang naina laktri Thauban turenda takiba miyoi ama thiba khangdana leiri miyamna huptuna thibagi thabak chathari Sugunuda leiba St Joseph Higher Secondary School mai thabada KSO Gunpi block ki president yauna thaupuba kaya chenaramle Hauzik ki oinadi Manipuri pau mata ansaloi jare mieng tabiri be sungbu amuka hana khurumjari